LPG gas consumer singna chakthong gas asi matau karamna sijinagadage amadi khudong thigadabadagi matau karamna cheksin thaurang sing lokhatkadage haibagi matangda Kakching district ki manung chanba elang khangpokpi amadi langmaidongda ngasi awareness cum training program ama pangthokre awareness program asigi ahanbu oina library and educational guidance cum cultural organization na all gas care agency Manipur state ka khusamnaduna elang khangpokpi mamanglaikai library hall da pangthoki Ani Shuba oina Langmaidong maning awang laikai maira paibina sinduna Langmaidong YDC club ki community hall da pangthoki awareness program aduda all gas care AGC Manipur state ki manager Sagol Sem Joy Prakash AGC ki field assistant su oiriba artist Happy Rajan su saruk yaki awareness program haudringai mangoinana sumang liragi artist Happy Rajena miyambun okhanduna pukning sumatkibaga loinana chakthong gas tagi tholakpa mahau langpok singdagi matau karam nangak thokadagi haibagi matangda sugaina takpi tambiki gas sizinaba amadi jackson thaurangi matangda practical ga loinana miyamda takhiba thauram aduga mari leinana AGC gi Manipur gi State Manager SS Joy Prakash na haikibada ngasigi training asi maruoina nupi oibi singtagi yamna maruoiba amadi khangdaba yadaba awareness amani haiki aikoina chak thongnaba gas LPG asi sizinaba matamda aikoina gas stove aduda problem leiba khudingmak loina taklakani adubu aikoina khangjinludaba amadi khangdabadagi gas pokhaibagi thodok asi toina thoklebani hairaduna aikoina kari kari tawba yabage haibadu miyamda khanghananaba awareness cum training asi paksana piduna miyamga wakal taminabagi thoram asi pangthokpani haiki awareness asi busiliba laikai miyamna su ngasigi yamna maru oiraba program asigidamak AGC ki staff sing amadi miyambu thagatpa phongdokhi foto siraktamana pun yengi amajini amad sada tataba yawari ko mana kapadi ai si mayam tana kanna tambayone mana kapadi ai sujan masai foto to maniga ma bukari mus mana kau berita dia amuk tu komun mai ngat khang yang wa napa kai na ngai da nang pisak ni hum ni mana I matum de shaw no yok lerga nang na thad ko pisak ta ai le dinang nang ni na mai bu nu si de nang thadu tat paratro imana kau je tale muk ko ri mai mo tu ba ta da shi di shire harga hi ye che tham yo ri ni nei bai bo nang di phi che tham nei trami hinga kri nei bai bo I babu kari ko ji bagi to wo je kha mo de ri bai bo tu